Kurumjari. ISTV ki pauming tabiri bapum namakpu taram noksari ahan badamaru bapau. Auspa loktok naba UN da pukatuna kanaragani haina special rapporteur Rasida Manjuna Thajba Pikre. Sangha ki bachahi taret parba Kwathagi Primary Health Sub Center ngasi fawba mathau tawdana leiri. Amadi nabi da hingsa gi thaudok sataba leptri Bisnupurda mau ama tamthiba mongda thang yanduna hatkre. Pau sanung pijari. International law violate tawbana mara moiraga Armed Forces Special Powers Act lokthok naba wafamadu UN da phukalagani haina UN gi Special Rapporteur Rasida Manjuna phongdokre hiramsida aikoi paumi gi report wafam singang New Delhi gi 55 law di state lay by UN gi office da pangthokiba paumi sing unabam da phongdokhibani Rasida na hawkiba April kuni thuidagi me ama fawa barget tongan be state singa thengnariba nupi angang chathariba myot mini kya yengchilero matungda subsilaga paumi sing da paudum khibani Mangna Fondo Kibada, Handak, Rajasthan, Gujarat, Maharashtra, Tamil Nadu, Delhi, Amadi, Manipur, Chalubumatamda, Nupi Angang Singda, Ot Neiba, Zatabagi Paudum Kya, victim family ki, Imung Munungi Musing Tamlaki, Mangna Makata Aduna, Armed Forces Special Power Act as international law violate of Maramna, Pasi repeat to Honingbagi Apamba, Fondoki. The implementation of the Armed Forces Special Powers Act and the Public Safety Act, the Public Safety Act and the National Security Act and the Armed Forces Jammu and Kashmir Special Powers Act should be repealed. Maki Kongja to the Manipur Guna, Yamnungai Tabatodokia, Tingeraki and Fondoki, Maruina, Manorama Mihaki Matanga, Maki Mamana Tamkio Pogdam Aduda, Nupia Moina, Mama Moina Amadi, Muiba Amoina, Masada Tukla of Fauduna, Nuaito Pokia from Fondoki. Makata na mga Fondoki bada Manipur si ngihang litana ban blockade toba curfew toba masina maram oiraga sokot lamjenda tinthana bagi masam oheli nupi kya hatok piba mangke ba kya asigi matang da pen da ba kya poi haiki hiram singasi international ki thakta putoktuna khangna bo honagani haiki In consultations in Manipur, I heard anguished stories from relatives of young women who have disappeared without trace or who were found dead shortly after going missing. The lack of response from the police is the norm in such cases. I am deeply concerned about other consequences of such disappearances of young women, including exposure to sexual abuse, exploitation, or trafficking. More generally, many tribal and indigenous women in the region are subjected to continued abuse, ill treatment, and acts of physical and sexual violence. Bharat ki oina punna yengbuda nupi da jathaba myot mine esi state amadi non state actor animaktagi thoi masida su natna hanthaba jati gi leiriba Dalit Adivasi Thejul Caste tribal amadi indigenous minority sing da su thokli hiram sing asigi madang da mathang sei 2014 gi June tha da pangthokadoriba United Nations Human Rights Council gi mifam da putoktuna khanagani haiki My comprehensive findings will be discussed in the report that I will present to the United Nations Human Rights Council in June of 2014. Rasida gi hantaki khongjet asina Manipur gi miam da matam kuine dagi hongna justice fangdana lakli basi kharam makhai di fanglagani haibasi asoba thajaba mo oiri Jitningomba ISTV News New Delhi Manipur Sarkar gi Health Services Manipur gi makhada building mapung fana saba loiduna sangha kiba sahi taret faraklaba Kwathagi amatangairaba Primary Health Sub Center asi ngasi phawba mathau tawdana leiri Masida mari lenaba authority na mijeng changba udri praja singna nuaitaba phaunari hiramsida report ama National Highway number Kuntramafalgi Imphal dagi kilometer chamrom salaga laiba Kwathada lairiba amatangairaba Primary Health Sub Center usi soklisingani supna tarukta matamdugi Health and Family Welfare Minister DK Korungthangna sangha kibani Sandel District ki manung chanba Kwathada lairiba Primary Health Sub Center asida Kwatha khunja amadi khunaugi khunja singna ana layengi khudong chaba pinanaba pandamda thamkibani adubu khunja singna matamdudagi hauna ana layengi dong chaba fanglagani haiba adu tayonabo oiri hul ani sida punna mioi chamari yangkhairong khundari Kunja singna ISTV News ta phongdorokpada building asi sangha kibdagi ngasi fawba staff amata karakter nurse ani leibagi manungda nurse amadi pulsidagi ni hairi marksu Primary Health Sub Center asida kabagi mahutta kunja sing anaba yorokpada mayumda oina layengi hairi Dr. Sangji sabaloi ngasi nung phawda hospital manung jeda changnaga staff singna madugi atopa ado jing doctor jing laglaga majada kana amata khunni khudong jaba phangmalekte Housing Center asigi table chokri phamung amadi atai furniture sing siznaba yadre laikang sarga laiba chammanari khunja ayamana center asida staff kya lai haiba phawwa khangmangamdana leiri sengi thabak oi amade chena khudong jadabe hayeng puge hangchit puge chena lai tamnena ndo chen thiba honene ngada chiba mine yamna han mai lai ndo khara ba chen bai ba kang budi khodakta
गाड़ी तौर फट लाउन पुरखी मिजुम ले नकुन पामिना लाइरबजुम ले नाकुन लेना इम्फाल दगी लापना लेबा मफम अमा ओइबना अरुम लाइहो अमदी अतै अनायक यावरकपदा पंजासिंग असि सेंटर असि मथौ तोरमदबना खुदोंग चादब कया मायोकनै हाइनसु पेंदब फोंदोनरखि तंगाई फदना मोरे द चलगा अयाम मतमदा लायेंग हाइरे अदुबु इम्फाल दसु चलगा मतम लेब किबिकता अदुमक लायेंग बगी थबक चथै हाइबग लोइनना चथोक चसिन अमदी बरा दसु सेल यामना चंगी फोंदोकी यारबदी अगोन पामजबदी मजदा डाक्टर अमा लापिरगा खुंजासिबु थवाई हिंगनाबा अवाब कोंगनाबा मसे मरि पामदे ISTV पाउगदमक सुरेंद्र मैनाम रंजन निंगोंबम अमदी नारोइबम फिलिप्स क्वाथा मणिपुर नुपी की मायोक्ता सथब क्राइम लेप्त्री ngarang numitang mau ama mahaki nupa gi manau nupana thangna yanduna tamthiba mongda hatkhre tawdok sing ngarang numitang pung 8 makharum taba matamda Bisnupur ward number 1 da thokibani laikidraba nupi adugi mamingna Basuspati Mayum Furailat pam ongmi nina kawi sahi nimfu tarupom sure mapura bigimingna Braja Gopal kawi mak po halam liba manau nupa aduna Braja Keshor apok palai kitraba Gora Mohan kawi mak Bisnupur police na nina hat pada chenaba thangaloina na farba matungda wahung pang sathaba hokre tawdok thopam dagi phangba paugi matungina ngarang numidang pung 8 makharum taba matamda nina na kol fengngai da Braja Keshor na thangna yanduna hatkibani nina gi masada thangna yanbagi dakpham kya lai tawdok asige mari leina ngasi Bisnupur bazar thong londuna Miam gi oiba mifam ama pangthokre mifam adusu police na thingna na bokhona badagi miam amasung police ki marakta mugna bathoki mifam aduda sarugya kibasingna tawduk adubu bapung phana penda bagaloina na miatpa Braja Keshor matik chaba ain gi oiba charak pigadabni haina davi tawki Tawdok asigi matangda Bisnupur police na case ama lokatuna tizinba haukibaga loinana Bisnupur gi DSP na phongdor kibada mihatpa mioi mahakna season na bathang ga kona na fagat pangamle fagala bathang amadi Braja Keshor na lilamba furit animak e taibege khudam phangi Braja Keshor gi mathakta ain gi oiba lokat pun thoba thabak sing lokat kani haiki pa hojigi scenery ba pa Braja Keshor hare ngarang ahing sit kiba akanba nonglei nungsina tampaki khul kya da yum kai kya tekba amadi uwa tektuna amanga ta thopagi pau leptana lakle amanga ta thokraba sing adugi manungda andro kendra gi manung sanba moirang purel khulsu amani ngarang gi nonglei nungsit aduna khulasigi yum home furom amadi school yauna amanga ta thon khre moirang purel high school gi ka taret amanga ta thokibadagi mahiroi sing mai tampam leitabadagi awaba kya mayok nari ngasi khulasigi amanga ta thokraba sing kendra gi MLA Siam Kumar na chatuna hakthengna na yengsin khre Gunja Singh Maikai digi amanga ta thokpa sing athuba matumda samjin binaba apil tawrakli amanga ta thoklaba sing manungda sangadriba Moirang Purel Club ki sanglen amadi Public Health Sub Center amadi Horticulture ki greenhouse yauri Moirang Purel GP gi Pradhan en nimai sana phongdok kibada hauzik fawba khul asida yum homfu ithamda yum taret tumukhong amadi nongbramda yum manga tekre amanga ta thokiba sing asi asina maramoiduna kunja kya laitapam kangdre atubu matamda mari lenamba singna awaba taraba singi mateng pangbiu haiki प्रजा सिंह अखोई लोकल से ले जब प्रजा सिंह दी तसेंग सेन थुंगी अवाब या मायुंग नबा दुम लबा प्रजा सिंह अदुना अखोई हुजी लाइफम लाइत्रिब सिंह से डिपार्टमेंट सिंह दा अखोई अतु मतम दा रिपोर्ट तबियु अदुगा अखोई मसी वारिब सिंह से मैलेब डिपार्टमेंट दगी फंगमम थोकपा अखोई चाकथुंग सिंह तो फंगन बिदुना अखोई वारब प्रजा सिंह सिबु अमुक्तंग कोहन बिनबा मीडिया पर्सन सिंह दा आइना हाइजरी ngarang malem gi atai mafamda pangthokna bagum Manipur sinba thungna pangthokiba me tege thoram Joint Coordinating Committee of Engineering Department Susin ki haina zerol thadorgle thormaduda committee gi chairman S Tikendrajina thormapu oiduna sarugya ki loinana thormaduda hauzik oriba non organized sector gi khusuman lupa chama kuntrani thoi oriba asidagi jani kuntra humdoida hengat pinaba mari lenaba authority singi bijeng singsin ki hari April thagi tang kunda All Manipur Barber Association amadi MSU anina yanekhiba wafam lising ani sum taragi October gi tang 18 da Deputy Labor Commissioner na thokiba sam amadi koi kakpagi mamal ngakna chalibra haina ngasi MSU gi team amana Imphal gi mafam kharada drive sa thakibada yanakhiba wafam ngaklamdre haina MSU gi General Secretary Roman Laisang themna ngasi MSU gi office ta pangthokpa pawgi mifamda phongdokre bawna makhata na haikibada MSU amasung Barber Association
सिन यानखिब वाफम ngakna chataba haibasi laibak thibani hiramasi matang de emsuna makhatana drive sathakigani haike amaromda national highway da blockade tobadagi seng amadi hawai yauna sana thaknaba polam singi mamal kham thengna wangkhalagliba asi sarkarna akanba mijeng changgadabani garba wala singna godown da pot paisinduna thamlaga mamal hengatpa asigi matang de emsuna yengsilagani emsugi khongjang asida miyamna mateng pangbiu haike Baburi Shushinga Yanakiba, Emsuga Yanakiba, Aduki Mayokta, the Pakuntra logo, Tangaragadi, Madu Samasagi, Daitani Haina Emsuna Tumzari. When the Sagili Bukuntang see publicness who have the Praza in support to Vinaba, Emsugi Material Tumzari. Talk the port Lena blockage in the mother, port from the Haidana, Posayim, Tanklapa, Sigi Mayokta, Emsuna, Drag, Sansilagani Haina, Emsuna. Umorogyon bi nupi ama nupa mari sangduna rep tawkhibagi matangda faduna leiriba mioi marigi mathakta ngasidagi district and session judge Manipur West ki court sarkar gi argument chathaba hokre argument chathaba aduda accusing adugi council na civil society organization sing sokpa ba wafam phongdoi haibadagi ngasi jaira court irang thoki masing yamlaba nupi singna court manungda irang thorkhiba aduna court ki proceeding da apan ba peke tungda ambagi mihusing yauna wari sanabada yanaba purukpadagi irang adu nem thaki hiram masiga mari leinana JC mari nupi luching bisingi maikaidagi gyanesuri na pen wafam kya phongdorki Miam Sina Dana Pampamasung Banto Bamasung Adum Laba Poto Makoi Maria Saitopadagi Makoi Maria Serapis Ni Haibani Makoi Maria Serapis Nate Haina Mahang Harapadagi Akoi Port Pambangam Dana Akoi Mahaksina Togapang Haibani Mahang Toga Matamda I Nang Nangiba Miambi against Nangiba Wado Nang Chumi Haina Lobra Nang Nasana Mado Chumi Haradi Nupatonga Nang Quarter Nang Haidana Miambu Saigiba Amasung Adum Mara Leba Rapis Adubu Rapis Nati Haina Hanga Jaski Mamang the Chong the Pandana Nankipada, Nang Nupamasa Tobadi, Miam among the press media, among the Prajamiam, the Nankipa Padram Tokipado, Moimarim, Maralek, the Habit of Nangatapani Habit Mahak, Nasi Quarter Chancellor Mahak, Lord Cray, Ozim Mahak Toglaga, Ekoi Mahakna, Haikipa, Adum Mama Chumi or Lali Habado, Mahang Masana, Press Musum Media among the Sendo, the Devani, Habasi, Imam Miambi, Wakalonia Masumaki Pandamni. Mamang thagi tang kungama pandagi hauna kiam gai gi mafam singda ising phangda baga mari lenana water supply scheme sing tingjinduna lakhiba du PICD minister ga unaduna wari sanabada yanaba purakpadagi khongjang handok lai haina kiam gai youth pioneer club na thadorpa cherol mana hari Alice Kamai Thadu Haibadavida, Jalarong Student Union Amadi Jalarong Youth Front na Infal Jiribam Lambida Satarakiba Matam Kaktababan Nasi Ahinungai Digi Komfokre Nasi Langol Tarungi Community Hall the Pangtokiba Mipam Mamada Miam na Kongjangasi Handok number Tamlakiba Wapamadu Kupna Kanaraba Matung the Kongjangasi Handok number Ware Laukibani Hari Manipur Gidamakta Katok Pagaloinana Tangkang kya Tauna Fanalanting Nakiba General Balaram Sawai Jambagi Kumon Thorum Sarkarna Sakhang Nabahonargani Haina Works Minister Dr. K.S. Datin Kumar na Fongdokre Ngasi Sawaisim Lampak Bairang Kom the Pangtokpa General Balaram Gi Chamakun Mari Subalai Kitabagi Kumon Thorum Amadi Library cum Research Center Ama Urep Uyum Tambagi Thorum the Minister na Wapamasi Fongdokibani General Balaram Sawai Jamba Foundation Sundur Pangtokpa Thormaduda Art and Culture Gi Commissioner R.K. Nimai S. Serju Devi Manipur Human Rights Commission ki Hana member Orema R.K. Rajendra Su Sargya ke Miyamna Laikidraba General ki photo da Laisu Katuna Ikai Kumnabagaloinana Maki Maramda Iba Larikamasu Miyamda release Tauke Larikasi B. Kulachandra Sarmana Ibani Wangang Kibasina Fongdok Nakibada Laikidraba General Si Apikpa Lambi Dagi Horaga General Fawaka ke British Samari Awagi Mayokta Tauna Fana Manipur Gidamakta Lanting Nakiba Misakamani Haina Singtana ke Manipur Kannabahona Sibaki dan Amadi Ningtau Kudimagna Yakiba Miui Amasu Oiki Haina Fongdonaki Minister Ratan Kumarna Balaram Gumba Tauna Faba Ipa Ipu Kia Lairambana Sigi Mirolna Malemda Ngak Haigatuna Chapa Namlibani Mark Prajasingi Kanba Mama Laibag Nungsiba Amadi Lamchat Sajat Fajaba General Lama Oiki Maki Career da Mayamdagi Toidok Hendokpa Integrity Amadi Miyamgi Nungsiba Misakama Oiki
Mark Lifetime Achievement Award Kiara Khanna Pikraba Misak Amani Haina Singthaki Asigumba Thorum Pangthokpa Asina Ngasigi Mirolda Lebak Nungsiba Amadi Thongna Phabagi Wakalon Purakpa Ngamgani Haiki KCP KYKL Prepak Pro RPF Amadi UNLF Ki Apunba Coordination Committee Corcom Gi Chief of Army Staff Singi Joint Military Commission JMC Gi Lamjing Makhada Manipur Kanglei Paki Yawol Liklam Satta Yan Hanba Oina Yawlup Singi Sungsun Nabalan Migi Apunba Joint Fighting Force JFF Ama Sem Nanaba Mipam Pangthokre JMC Ki Chairman PLA Ki Chief of Army Staff MM Ngauba Yauna Pangthokpa JFF Pankhatpagi Mipam Maduda KCP MFL Gi Chief of Army Staff Is Ibomcha KYKL MYL Gi Acting Chief of Army Staff K Nimai Prepak Red Army Ki Chief of Army Staff Ahiba Angom Prepak Pro Red Army Ki Chief of Army Staff N Rakesh UNLF MPA Ki Vice Chief of Army Staff N Koireng na chingba members na sarugya ki hari Hana Korkom Gi Makha Loisang Sing Sempat Pagaloina na JFF Pankhalakpa Asina Ngasidi Korkom Asi Atuba Matamda United Front Ama Oirak Namagi Masak Amadi Leifam Thokpa Machak Maral Pumnabak Yaurakle Manipur Kanglei Paki Ning Tam Yaolgi Yeknaba Lanteng Nanaba Lantham Singda Maruina Taudang Logodoriba Sigumnaba JFF Asi Pankhalakpa Asina Manipur Kanglei Paki Yaolgi Liklamda Masak Thokpa Ahongba Ma Purukpangam Lagani Amadi Aikoigi Yaol Lalhau Kumang Soksun Bangam Lagani Hari National Association of Fishermen Manipur State Unit na NEC Silongi Bideng Makada New Scientific Technology of Agriculture, Horticulture, Veterinary and Fisheries Product Kimatanga Seminar Ama All Assembly Road Taleba Mars Hotel Pangthokre Tarumasida College of Agriculture Gitin Dr. N. Iboton ICR Imphal Gi Joint Director Dr. N. Prakasa Matitongan Tuanba Fishermen Kya Susargya Ki Dr. N. Iboton Singana Haikibida Manipur Ki Praja Chamada Humdrati Lomina Nam Naleba Lamdamasida Labukta Mapan Tangduna Eko Hingli Lomina Lamdamasi Takpani Lamdamasi Sakatan but the Lomi Kutalai Aduna Lomi Sumbuhantana Yang Biru Davani Haike. यार चौखुन में लगे थे उन्हें अपने अंदर में थे अंदर में बोले छोड़ा है कोई छोड़ा है है वो अपन में लगे थे उन्हें अपने संजाती ने उन्हें राज्य में लगे थे उन्हें Tera Bazar Dagi S. Premananda Sarmabu BJP Manipur Pradesh Ke General Secretary Uina Kanbada National President Rajnath Singhana Ayaba Pikra Haina BJP na Thadrok Pacherola Man Haidi Zerola Duna S. Premananda Sarma BJP Ke Hana North East Ke Tabak Thorum Ke Apuraba Amadi State Ke Uina Mamang Su Taupur Kraba Miuni Haidi Manipur da handloom yauna tongan ba pothok ya puthok pangam labasu matik saba industry thambangam dre haina MOBS ki parliamentary secretary Amin Shah na phongdokre wapam asinga si khumalampak ta leiba youth hostel pangthokpa nominini oiba estate level workshop on rules of in sericulture activities haiba hiram da pangthokpa workshop hawdokpa ki thorum da phongdokhibane National Alliance for Elders People's Livelihood Research Advocacy and the Chronic Disease of India na sinba workshop hawdokpagi thorumaduda waphamasi phongdokhibani thorumaduda Manipur State Social Welfare Advisory Board ke chairperson RK Nayansana Sericulture ke director Is Jimja Mari Simke na chingba miyoi kyasu serga ke Director Jimja Marina Manipur da Sericulture ani suba phase paikhatuna pothok puthokna ba honari mugatin yokpa amadi pothok karamna puthokata ge haib ge matangda farmers singda henba gyan pinana ba honari Masigi damakta center ki tuan ba scheme kya leiba asi khudong chabalo wi haina su appeal tawki Parliamentary Secretary Amin Shah na aikoi kudimak punsin duna tabak tominara badi soidana tabak kudimak mai pakane hausigi matamasi tumduna leithopa yaba matam natte mugagi pothok singa si malem gi kaithel yamna pamna ba pothok oiri lamdam sigi farmers singa thawai yaurabadi hiramasida achauba industry paikhat pa yagani adubu ngasi pawba Manipur da achauba industry amata lehenba ngamdri haina mahakna nungai taba phongdoki historical posak sei da Manipuri ki boga ki fi Manipuri ki iri ki fi tongan lam ki tongan ma fi toi ma mem sing se how bade ki Manipur sin hek Manipur na le pari tho paring matam digi mashi bo da chanar ga por me du haji phong da ko ki Manipur da industry base da mashi develop to bo se mashi ko developmental soi brai kai
SFI na equitable success to quality education high bahiram da satarba campaign ki saru ko moina yangsin kibada model higher secondary school da oza kya wala matheng na rihari atuba matam da awat pa oza sing haptr bari makhal makha kya gi khongjang sangsilagani hari laiki draba sangnai ba oza sagol sim indramani gi chama sumna taruk suba mapo kumon ga mari leina ngasi mongsanga de leba all manipur mentally handicapped person welfare organization salaiba central home da chana thangna ba polam singyan thokre oza Indramani Memorial Trust na sinduna pangthoki bathor maduda trust asigi president TS Iboyaima convener S Indra Kumar amadi all Manipur mentally handicapped person welfare organization ke secretary Y Ibeso Bisu Serbiaki Mamang Tagitang Kungamapan gi ahing nongyai dagi National Highway number kuntraga tareta ziri gi prajasna counter blockade chatharakiba aduna maram oiraga Imphal ziri da lakba gari kya nungna thajinduna amangata thon khre hari ziri bamdagi phangba pawgi matungna counter blockade asna maram oiraga haujimak Imphal amadi atei mafam kya da chatkadaba gari sang ziri bamda panduna leiri counter blockade asna maram oiraga Tamelong amadi Chingi district atei da pukigadaba pochai pugadaba gari singsu panduna Lady Hari, Manipur ki mapandagi satkigadaba mahiroi kyasu panduna Lady Hari. Naharol Site Premi Samiti amadi Manipur State Kala Academy Imphal na sinduna laikidraba kavi asangba miniketin gi sahi chama sumna tarit suba mapo kumon thorom ngasi Manipur lol gi asa amasung singna bahai batimda symposium ama ngasi Dam College ki campus ta leba Deaf Literacy Center da pangthokre ngasi ki thormadura Manipur Site Parisad ki hanagi President Professor N Tombi Manipur State Kala Academy ki Secretary Bidesu Sharma Naharol Site Samiti President Professor PS Nabachandra na chingba miyoi kyana thormapu singoi na sarbyaki thorunga mari lenana Bidesur Sharmana hena phaba site gi pukai langai thamnana ba khona bada site gi lamda mangzil thana chaliba lupsinga academy ga punna chamina duna thabak tawri academy na matam gi oina darkar gi matungina sel gi tengmangsu piri haiki Hong Kong like teaching the children home from the Japan Tami, academy general council the show, scientific, the Padum Yogana, the money, and I have put over the day of the award in the dark scientific. Amaka home local creative writing, critical writing, and the translation is not Lamdamasida Tokliba, Nupi Amadi Angang Sinda, Sataragriba, Natabalitsa Simbu, Yaning the Bafongdok to Nangase, Career Residence. Sarang Patki Mahiruis School campus ta Wakan Mipam Chatakre. Wakan Mipam Maduda Nupi Angangi Bayokta Sataba Hinsa Gitadok Sim Yaning di Haiba, Tongan ba placard Kia Seasonaki. Sarugya Kiba Mahirui Amana, Lamdamasida Oregba Pibam Singasibu Yaning the Bafongdok Pagaloina, Sarkarna Akan Babijang Sangbinaba, Apil Toki. Samasasi and Numakang Satargliba. Satra Satri Amadi, the few vision that Yamna Kiningai Weba, Toboxing, Havati, Zetmanga Mesum with Todoxing, Mayokta, Hamzavani, Nasida, Roman Amadi, Bada section Punavanga, Nasiki Togasida, Amana Tokpira Amadi, Hana Tokraba, Nyaleva Musingu, the DPBU, Nasik Todosi, Satrobusing Apena, Yam Haxin Logze. Layak panupi artist sing thorakpa horakpana tongan ba wakhalo namagi magul leiba lai sing puthok pangam lagani haina art and culture gi commissioner Dr. R.K. Nimai na phongdokre waphamasi ngasi Manipur State Kala Academy na sinduna numit marini chupna chatagadaba kuntra mari suba annual art exhibition hodopagi thoramda makna phongdokhibani art and culture department gi hold the pangthokiba exhibition hodopagi thoramaduna National Academy awardee TS Tombi Susarga ke sibge soina sarga kiba R.K. Nimai na phongdokhibada CBSE ki subject Fine Arts ki subject yauriba asigumna Manipur gi board amasung council na semba syllabus sinda Fine Arts ki subject hapa matam oire haiki magna makhatan haiki bada hogal gliba naha oiriba artist sing marakta magul laiba lai sing yekpagi chang wakhalagle adubo ekpa lai sing leibi na ba mi masing yamde paramasna quality hena leiba makhal gi lai yekparom da sangsin ba chumgani matam amada valley khakta da artist sing leiramba adu singi silinau sing marakta artist thorakpa horagle masi art ki lamda apaba khongtang Haiki. Employment Exchange gi staff sing section dabadagi
differently able person oiriba mioi ama rims ta thabak changnaba exchange da card thazil labasu list ta yorum dre hari hiramasi matang daga si Manipur press club ta pawmisinga unaba amada 1000 Michael Koba differently able person amana phongdo kibada rims ki artist ki firm ama launa na ba korok pada changna na ba gi damak lamfel ki employment exchange da office the card thazilam ki madugi matugina rims ta biodata thazin bachat pada candidates single list ta yaurum dabadagi amukhana chatuna exchange da complaint tauki employment exchange ki staff singna magna wakalakba wakat pachaluba matamda yamna thausa dabada natana tauning ba tawro haina phongdor khiba adu laibak thibani megi tang nipan da pangthokadaba interview da saruk yaba yahan biu haike disable gini bagi jabat sungai jabat sungai sendiri, hundred general complete tu ni. Masih yang encourage tu ni kan, general berada disable lah mana, sangkam tu yang tu dia mesti yang encourage tu kita berada, totally degrade tu terbiraga, aku ini disable semua berada tu biraga, aku ini kat tapi yang tu mana masih tahu sini, aku ini lagi tak nak tu macam semua ni. Handakta Manipur da laglambi UN Special Rapporteur Rasida Manjuga New Delhi da unakiba amada Civil Society Coalition on Human Rights in Manipur gi convener Debabater doina memorandum mapisin krehaina ngasi pawmis nga phondokre Debabater doina phondokibada New Delhi da pangthok pa pawgi mipamamada Rasida Manjuna Manipur da gi aspa lokthok pa chungani haina phondoki lisingani sumna taramari gi junda wapamasi yauba final report ama UN Human Rights Council da bisilagani loinana UN General Assembly da su report ama puthok tuna taksilagani masida natana UN gi Commission for Status for Women's New York to sumagna tenarkiba final report pisingani haina phongdokre hari Manipur si guji 2005 ki survey bada statistics is the fourth state in India incidences of domestic violence is the crimes against women is the fourth state in the program kind situation of the UGC ki revised basic pay piu haiba davi da all Manipur government part-time lecturer welfare association luchingduna amuba base thetpagi khongjang sathari mairu sing semester examination task ki kundagi hogadoriba si yenglaga association ki khongjang si mass resignation sangsilagani loinana hayeng ayuk pung 10:30 da GP Women's College gate ta mass sit and protest pangthokani hari hauzik sanabagi pau lobise Sanabagi Pau Pizari East Zone Manchester United Premier Cup the Manipur gi represent Toriba Bidichandra Memorial Sporting Club BMFC Tabungko final sangkre All India Football Federation na sinduna Jamshedpur gi tata still stadium da Satariba Premier Cup asigi ngasi sanaki semi final match ta Manipur na East Bengal bu tie breaker goal mari ani da baiti piduna final sangkibane Manipur da world class ki footballer sing puthong nap ki pandam da Manipur Development Society MDS na sponsor toraga amfana sinduna tha ani gi oiba coaching program ma pangtholagani asigi damakta England gi coach Stephen Darwin na Kumalampak Artificial Football Turf Ground da selection hokre status gi tongan ba district sing gi khangalagwa sanaroi homfu dagi sanaroi kuntramanga English coach Stephen Darwin na selection toduna football gi team ani semlagani residential coaching camp asdagi Stephen Anoba modern method kya takpi damiduna world class ki sanaroi sing puthok na bahonari ISTV news ga Stephen ka unabada magna sanaroi sing asi physically fit oiba khar walabasu makoi gi performance ti yamna fai tungda world class ki sanaroi sing oiba ngamgada bakya yauri haiba wafam sing tambaki modern methods that are available. But as we just saw in some of the games we played today here, it's physically demanding football, high-level football, and some of these lads are matching it, and some are finding it really difficult. But certainly there's quality here. There's a couple of boys who I think are outstanding. Tha sigitang mangadagi Manipur Tennis Association na sinduna aniruk suba North East Case Prize Tennis Championship pangthoklagani. Pangthokadoriba championship asigi mari lena ngasi Lamfelgi Officer Club ta pawgi mipamama pangthokre. Pawgi mipamadu da association gi president T Panmai
Secretary Y Ibotombi amadi Technical Officer Gokulan Su Sarugyaki Champions Vasika Marilena Y Ibotombi na Mizoram Tripura Nagaland Assam amadi Home State Manipur ki Sanaruisina Sarugyagani Masda men's single ladies single men's double amadi veteran double the atoi hen tanagani haike association ki president ti panmaina champions asi pangthokpagi pandam di North East State tennis masana asibu chapar hannabagi pandam da pangthokpani masana asida self responsibility amadi self confidence yamna hegalan haiba wafam sing thamki Kumalampak Man Stadium da ngasi veteran sing oiba athletic meet ama pangthokre ahanba category sing da goal lawkraba sing adudi nupi gi kilometer manga gi walking race da sahi humdra da N Ibemal Devi sahi humdra manga da T Ibem Nungsi nupi gi meter samri da sahi humfu manga da W Dayabati sahi humfu da A Santibala women's short put da sahi marfu da Is Momon Devi sahi humdra manga da K Mema Devi nupi gi long jump da sahi humfu manga da K Sama sahi Humdrada RK Modubala Nabigi meter listening of Chamgat gi sahi Humdrada N Evemal sahi Humdra Magada Evem Nungsini Jamblin gi sahi Humdrada Modubala Amadi sahi Marfuda Mani Laima Amadi sahi Humdra Magada Mangol Devi Nihari Ahan Bakundrak Pamzilla Parisat level inter-ward football tournament ki winner Yumnam Kunun Oikre TALYC Tangkamgi Playground Satrak Tournament Sigi Lusin Magi Thoramda Kurai Kendragi MLA Dr. NG Bijoy Kundrak Pamzilla Parisat ki member TS Angobi Devi Amadi Atai Masak Naiba Miyu Kiana Sarugaki Thoramaduda MLA NG Bijoy na sports hybasi samas masemada chang da bayadraba amani sports asine education gi asoba saruk amani haiba wafam singtham ki tim kunga humdoina sarugaki ba final match du da haikrujam part 1 bu yumnam kunungna goal taruk ani da thoiduna winner oiki tungda mai palab sing mana mathum singyan thoki Nasidagi Manipur Cricket Association Sinduna Luang Popa Cricket Stadium da Hanba Braja Bihari Pal amadi Gobind Pal Memorial Trophy hodokre Auba Mesta Sem Khangembali da YWC Pasoi Buran Zama Yankani Panamai Tiba Pikre Bapal Kangji Bunga Satari Bus Challenge Cup King Assis Sanakeba Mesta Basat Surchan Furga FVWAB ga Sanabada Goal Amamam Sanaduna draws at Cray Ani Suba Mesta UVSA Lilong Sajing Amadi Sada Hills Ani Sanabada Goal Sanabagamdana draws at Cray Nasino Magi Ingasagi Pau Pizari ICR Lamfel Fataki Pangba Pau Gimatungi Nagasiki Quaitiki Saki Bagichang degree Celsius Kuntaret Desmik Ahum Quaitiki Inmagichang degree Celsius Tarataret Nusite Yauba Isin Manaligisang Ayukta Sada Marfu Mapan Nungtildana Sada Humdra Taru Nungzugichang Taramari Desmik Ani millimeter ni Aruba the Maru Pau Amukana Pizari Afspa Loktonaba UN the Pukatuna Kanaragani Haina Special Rapporteur Rasida Manjuna Tazaba Pikre Sanga Kibachahi Taret Farba Kwatagi Primary Health Sub Center Ngasi Pauba Matau Todana Lady Amadi Nupi de Hinsagi Todok Satabalev 3 Bisnupurda Mau Ama Tamtiba Mong the Tang Yanduna Hatkre Ngasidi ISTV Navijaba Pau Matang Sida Lusinjare Ming Tabili Pupum Namakpu Amakahana Krumjari